Thasi ki tang tara degi haugadoriba taranithoi shuba Manipur Legislative Assembly gi taret suba mifam gi mang oinana Assembly gi Speaker Thoktom Saitabrata Manipur gi Governor Ajay Kumar Balla BJP lengak asigi Chief Minister Nongtongbam Biren New Delhi da mathang changsinakre tongan ba source sing degi SKTV na fangba pau gi matung ina ngasi nungtil pung amaga minute yankai manga chatpa matamda Indigo flight ta Chief Minister Nongtongbam Biren New Delhi Gidamak Imphal Thadokkhre Nagalammaromda Forest Minister T.H. Bisojit, Works Minister Govindas Kontaujam, PHED Minister L. Susindro yauna BJP gi MLA karasu ngasi athengbagi flight ta New Delhi Gidamak Imphal Thadokkhre hairi adumoinamak makoi kongchat asi political gi oiba thabak thorum gi ni haiba chapchana khangdrabasu awangba thakki thajaba yaba pawama gi matung inna Kumbh Mela pangthokliba asigi manung channa hayeng Kumbh Sport hogdokpada sarukyana naba Union Home Minister Amit Sahana khangalakpadagi chatpani hairi Loinana Home Minister ga unaraba yabagi oithokpa leibaga loinana hayeng athengbada makoi Imphal da halakani shuhairi amaromda miyamna ningfung ngangnarambadagi tasengna thoklakadra haiduna hena mapan thokna ngangnarakliba Assembly mifam gi mamang manung natraga matungda BJP gi lengak asida ahongba lakadra haina khutthektuna panabasu yauri Panbay abadi mamang chahi English sangani kunga marigi December mapan amasung chahi asigi January kunga tareta Speaker Thoktom Saitabrata Union Home Minister ga unakiba matung ngarang amuk hana New Delhi da changsin kibani Speaker da natana Governor Ajay Kumar Balla su ngarang New Delhi da changsin kibani madugi mamang da tha asigi tang ahumdana Mahut Minister Yumnam Khemchan su New Delhi da changsin kibani Aduba Union Home Minister Amit Sahaga unava fangdri haina pawasi file tawba fawbada thajaba yaba paw amana hairi Assembly mifam mang oinana lengak asigi luchingba singdanatana Speaker amasung Governor fawba yauna New Delhi da changsin kiba asina BJP lengak manungda dissident ki wafam amuk khana sapong laktuna lengak asida ahongba purakna naba thabak paikhat pa horabra haibasishu ngangnarakli haukiba numit kharani gi mamangdagi confidence amasung no confidence motion pukhatpagi wafam su ngangnabal hauраklabani panbay aba amana manungda napak tanabagi fibam manbagum lengak asigida cabinet minister oiriba singi marakta cabinet mifam Amadi lengak ki thabak thoramda tokai na saruk yanarakpa loinana thoram kayada BJP gi MLA singi maraktagi lengak asigi luchingbabu yaningdabagi nakoinana khonjal thorakpa leiribani There's no any purpose. This is just to attend a function there. Function is Kumbh function is there. Kumbh Mela. Yeah, Kumbh Mela. Not only that, so there will be one sports program also. You be Jagada. Apoi ka har ko diye Kumbh Mela sa se na hai bani da kai ji like sa de problem ho gani Manipur dum to koi ni sam to One of the Kumbh Mela ke like to see is sakani hai. तो बात है कि Manipur के लिए political development के बता ना जो होंगे अब तो बहुत डिटेल दिखाएंगे चलो ठीक सावैना Kumbh Mela hai diye अब Union Home Minister na ba obi ko ga labor ko ji Chief Minister na pula ada kamina ro ba yi sana ji ga ಅದು ಮುಸುಲೆ ನಮಗೆ ಐದು ಎಕ್ಸಾಕ್ಟ್ಲಿ ದಿಖಂದೆ actually to ba sum kalima